Tha manga supna lau khongduna changshilakpa Khongjang Khudingmak arembada tarakliba asida wa nganglubagi kanaba leitre khanna silent protest changshinbani Kakngaonaraba naha shinggi tunggi phirep shemnaba hotnabada Meeyam sougatpiyu haina Khurai pana naha ama oiriba Sana Mangang phongdorakli wafam asi May 3 dagi haurakliba irang asi ngasiga thana tha manga mapung pharakpa amadi irang asida Meeyam changshinba Khongjang Khudingmakta Leingak na Thoioidana leiba asida pendaba phongdokpa oina Khurai pana naha singda ngasi sathakiba silent protest rally ga mari leinana mahakna phongdokhibane Khabai soida leiba YOSC ground dagi hauduna Khurai hegroup makhong fauraga somendro lampak phau basat kiba khongsat aduda saruk yakiba Meeyamna phi amubana sin khumduna khongjang changshinke ngasigi rally aduga mari leinana Sana Mangang na makhata na hai ngasigi rally asida Khurai maike gi maira pai biluf kharana athingba thamduna amade Leingak ki maike dagi curfew thamjinduna rally asibu thingna bohonar kiba asi laibak thibane ngasigi rally asi kanagumba luf natraga organization amataga pullaga kanagumba amagi mayokta chatpa rally nate aduga maira paibi luf kharanda hairakpagi matung inna Khurai panagi naha sing hairiba luf asi leite haina phongdokhiba adumak khwaidagi laibak thibane Khurai panagi naha sing asi organization natraga luf amanate masidi Khurai da leiriba naha sing amata oina punsinduna naha singi oina tunggi phirep amagi damak changshilakpane Khurai panagi naha singna hauziki irang asida leibaki oiba interest ta changshilakpa luf khudingmaka amata oina chatminnagani haina mahakna makhata khe Maitei furupta innocence maitei singsida landara ibase aikoi solution purakpagi way amada changshinba ngamgani haiba wakhalon si faujaba akoi Khurai panagi naha singna domaina khanjaba wakhaloni aduna akoi imaibel singda sumuk charoi edu imaibel singna phajana munna khanthabira kanda karamba mongda punsanjara ino makoi se haibase thibiyu haiba wafam sisu ai imaibel singda thamjaningi aduga aikoi na ngasi kuki narco terrorist kuki militant singsina chatharagi ba thawong mihan mipun tawragi ba singasigi matung taba amuhana tholaktanabagi damakta state government na daita lobiyu haiba wafam su thamjaningi aduga masida thokriba thawdok singsida generally ba singse matik chaba akoi gi dandi pibiyu haiba wafam sisu akoi thamjage aduga no separate administration akoi separate administration thokpa pamjade leijariba manipur gi integrity se kaidana thambiyu aduga akoi shanti pamjai